ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯑꯩꯒꯤ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯗꯨ ꯄꯤꯖꯒꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯍꯥꯛꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯁꯤ ꯑꯣꯏꯔꯛꯈꯤ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯀꯔꯝꯅ ꯇꯧꯕ ꯐꯪꯂꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯁꯥꯈꯤ ꯑꯗꯨ ꯄꯤꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ, ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯄꯥ, ꯃꯇꯧ ꯀꯔꯝꯅ ꯇꯣꯜꯂꯕ ꯅꯅꯥꯏ ꯐꯠꯈꯤꯗ꯭ꯔꯕ ꯄꯥꯄꯤ ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤ ꯂꯝꯕꯤꯗ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯅ ꯆꯤꯡꯕꯤꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯁꯥꯈꯤ ꯑꯁꯤ ꯇꯣꯜꯂꯕ ꯅꯅꯥꯏꯅ ꯑꯩꯅ ꯈꯔ ꯂꯤꯖꯒꯗꯧꯔꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ, ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯅ ꯃꯈꯣꯏꯗꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯥꯃꯦꯟ꯫ ꯑꯩ ꯏꯁꯥꯃꯛ ꯑꯁꯦ 1978ꯀꯤ ꯖꯨꯟꯒꯤ ꯇꯥꯡ 30ꯗ ꯑꯣꯕꯒꯥꯏ ꯀꯗꯥꯖꯤꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯄꯣꯛꯈꯤ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯡꯅ ꯑꯦꯂꯥꯡꯕꯝ ꯏꯕꯣꯇꯣꯟ ꯀꯧꯏ, ꯏꯃꯥꯒꯤ ꯃꯤꯡꯅ ꯑꯦꯂꯥꯡꯕꯝ ꯑꯣꯡꯕꯤ ꯇꯨꯅꯥꯟꯕꯤ ꯗꯦꯕꯤ ꯀꯧꯏ꯫ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ 9ꯅꯤ, ꯅꯨꯄꯤ 3 ꯅꯨꯄꯥ 3ꯅꯤ꯫ ꯑꯩꯒꯤ ꯏꯊꯛꯇ ꯏꯆꯦ 4, ꯏꯌꯥꯝꯕ ꯑꯃ ꯂꯩ꯫ ꯑꯩꯒꯤ ꯏꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃ, ꯑꯗꯨꯒ ꯏꯆꯟꯅꯨꯄꯤ 2, ꯄꯨꯟꯅ ꯑꯩꯈꯣꯏ 9ꯅꯤ, ꯑꯩꯅ 3 ꯁꯨꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯊꯕꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯣꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ, ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯀꯗꯥꯖꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯍꯤꯡꯒꯣꯜ ꯀꯔꯤ ꯀꯔꯥꯗꯣ ꯂꯣꯏꯅ ꯌꯣꯟꯊꯣꯛꯏ꯫ ꯍꯣꯏ, ꯌꯨꯝꯕꯨꯗꯤ ꯂꯩ, ꯌꯨꯝꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯑꯩꯈꯣꯏꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯣꯏꯅ ꯂꯩ꯫ ꯑꯩꯈꯣꯏ ꯕꯕꯥꯒ ꯏꯃꯥꯒꯗꯤ ꯆꯞꯄꯤ ꯀꯥꯔꯣꯡꯗ ꯄꯣꯁꯇꯤꯡ ꯇꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯨꯇꯤꯒꯨꯝꯕ ꯊꯥꯕ ꯃꯇꯝꯗ ꯆꯠꯂꯦ꯫ ꯑꯩ ꯏꯁꯥꯃꯛ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯑꯅꯤꯁꯨꯕ ꯂꯥꯏꯔꯤꯛꯇꯣ ꯈꯛ ꯇꯝꯃꯦ꯫ ꯑꯗꯨ ꯁ꯭ꯀꯨꯜꯗꯒꯤ ꯂꯥꯏꯔꯤꯛ ꯂꯩ, ꯄꯩꯁꯥ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯣꯛꯄꯗꯒꯤ ꯆꯞꯄꯤ ꯀꯥꯔꯣꯡꯗ ꯆꯠꯂꯦ꯫ ꯕꯕꯥꯅ ꯑꯅꯤꯁꯨꯕꯒꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯇꯞꯁꯤꯟꯅꯕ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨ ꯆꯍꯤꯃꯨꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯇꯥꯛꯄ ꯃꯇꯝꯗ ꯑꯩ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯄꯥꯕ ꯊꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁ 3 ꯇꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ 3 ꯇꯝꯃꯦ꯫ ꯇꯝꯃꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯣꯛ 1937ꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀ꯭ꯂꯥꯁ 4 ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯜꯂꯛꯑꯀꯥꯟꯗ ꯍꯤꯌꯥꯡꯂꯝ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 5 ꯐꯥꯎ ꯇꯝꯈꯤ꯫ ꯑꯣꯕꯒꯥꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯀ꯭ꯂꯥꯁ 6ꯇꯩꯅ 10 ꯐꯥꯎꯕ ꯇꯝꯈꯤꯔꯝꯃꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯃꯩꯊꯪꯗ ꯑꯩꯈꯣꯏꯅ ꯆꯞꯄꯤ ꯀꯥꯔꯣꯡꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯏ ꯄꯥꯡꯉꯝꯕꯗ ꯈꯨꯔꯥꯃꯈꯣꯡ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯤꯒꯤ ꯌꯨꯝꯗ ꯚꯔꯥꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯤꯌꯥꯡꯂꯝꯒꯤ ꯏꯕꯨꯙꯧ ꯂꯥꯏ ꯄꯥꯡꯉꯟꯕ ꯍꯥꯏꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯪꯂꯦꯟ ꯁꯥꯔꯤꯕ ꯑꯁꯤꯒꯤ ꯃꯥꯏꯕꯤ ꯁꯪ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯌꯨꯝ ꯑꯁꯦ, ꯃꯁꯤꯗ ꯑꯩꯈꯣꯏ ꯚꯔꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯊꯣꯛꯄ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯅꯔꯤ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ, ꯑꯗꯨꯅ ꯃꯗꯨ ꯌꯥꯝꯅ ꯍꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯚꯔꯥ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ꯫ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯚꯔꯥ ꯂꯧꯗꯨꯅ ꯂꯩ꯫ ꯑꯩꯅ ꯏꯁꯥꯒꯤ ꯀ꯭ꯂꯥꯁ 9 ꯇꯝꯃꯛꯄ ꯑꯗꯨꯒ 10 ꯇꯝꯃꯛꯄ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯂꯥꯡꯕꯝ ꯁꯥꯒꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ, ꯃꯈꯣꯏ ꯃꯩꯇꯩꯗ ꯌꯥꯝꯅ ꯍꯛꯆꯤꯟꯕ, ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡ ꯑꯗꯨꯒ ꯈꯨꯊꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ, ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣই ꯂꯣꯏꯅꯗꯨꯅ ꯑꯩꯁꯨ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯨꯞꯅ ꯆꯪꯉꯝꯃꯤ꯫ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯁꯦ ꯌꯥꯝꯅ ꯐꯕꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯖꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯏꯕꯨꯙꯧ ꯄꯥꯡꯉꯟꯕ ꯍꯥꯏꯔꯤꯕ ꯑꯁꯦ, ꯃꯁꯤ ꯑꯩ ꯏꯁꯥꯃꯛꯅ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯌꯥꯝꯅ ꯂꯨꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯑꯩꯅ ꯆꯠꯂꯨꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯀꯤ ꯑꯈꯪ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯃꯁꯤꯒꯤ ꯍꯦꯛ ꯊꯪꯅꯅ ꯂꯩꯕꯅꯤ, ꯁꯣꯔꯣꯛ ꯃꯄꯥꯟꯗ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯐꯩꯈ꯭ꯔꯦ꯫ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯕ ꯈꯨꯗꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅ, ꯎꯃꯪ ꯂꯥꯏ ꯑꯁꯤꯅ ꯍꯥꯏꯖꯕ ꯈꯨꯗꯤꯡꯃꯛ ꯇꯥꯕꯤꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯝ ꯇꯥꯕꯤꯗꯨꯅ ꯂꯥꯛꯏ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ꯫ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤꯡꯒꯤ ꯁꯅꯥ ꯃꯥꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯃꯌꯥꯝꯒꯤ ꯏꯔꯨꯖꯅꯐꯝ, ꯏꯁꯤꯡ ꯊꯛꯐꯝ ꯂꯩꯔꯝꯃꯤ, ꯌꯥꯝ ꯂꯨꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯗꯨꯗ ꯁꯅꯥ ꯃꯥꯡꯈꯤꯕꯗ ꯀꯣꯏꯊꯤ ꯊꯤꯅꯕꯗ ꯐꯪꯈꯤꯗꯦ꯫ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ
ꯃꯤꯠ ꯆꯦꯖꯦꯟꯅ ꯎꯏꯁꯜꯂꯒ ꯄꯊꯅꯥ ꯇꯧꯏ ꯍꯦꯛ ꯄꯊꯅꯥ ꯍꯦꯛ ꯇꯧ ꯂꯣꯏꯕꯒ ꯑꯩꯅ ꯑꯍꯥꯟꯕ ꯅꯥꯄꯤ ꯍꯦꯛ ꯐꯥꯛꯊꯣꯛꯄ ꯃꯇꯝꯗ ꯁꯅꯥ ꯐꯪꯉꯤ ꯃꯤꯒꯤ ꯁꯅꯥꯁꯟ ꯑꯅꯤꯃꯨꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯄꯨꯗ ꯄꯤꯕꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯊꯃꯣꯏꯗꯀꯣ ꯃꯁꯤꯅ ꯑꯁꯦꯡꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅ ꯀꯟꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯃꯇꯝꯗꯨꯗ 1995-96 ꯑꯁꯥꯏꯒꯤ ꯃꯇꯝꯗꯗꯤ ꯁꯤꯐꯥꯏꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ ꯀꯛꯆꯤꯡꯗ ꯑꯩꯈꯣꯏꯅ ꯁꯤꯛ ꯔꯦꯖꯤꯃꯦꯟ ꯑꯗꯣ ꯑꯁꯥꯝ ꯔꯥꯏꯐꯜ ꯍꯥꯏꯕ ꯀꯩꯔꯛꯈꯤꯗꯥꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯤ ꯆꯠꯄꯗ ꯌꯥꯝ ꯀꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯗ ꯀꯛꯆꯤꯡꯗ ꯆꯠꯄ ꯃꯇꯝꯗ ꯍꯥꯏ ꯑꯩꯒꯤ ꯆꯠꯃꯤꯟꯅꯁꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯁꯤꯐꯥꯏꯅꯕꯨ ꯆꯦꯛ ꯇꯧꯍꯜꯂꯣꯏ ꯍꯥꯏ ꯆꯠꯃꯤꯟꯅꯩ ꯁꯤꯐꯥꯏꯅꯕꯨ ꯆꯦꯛ ꯇꯧꯕꯤꯗꯦ ꯃꯤ ꯃꯌꯥꯝ ꯂꯦꯞꯄꯜꯂꯤ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟꯅ ꯈꯛ ꯂꯦꯞꯄꯜꯂꯤ ꯋꯥꯁꯨ ꯍꯪꯗꯦ ꯑꯗꯨꯝ ꯂꯦꯞꯄꯜꯂꯤ ꯍꯜꯂꯛꯄꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯃꯥꯏꯅ ꯊꯥꯖꯗꯨꯅ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯔꯕ ꯃꯇꯝ ꯑꯗꯨꯒꯨꯝꯕ ꯁꯤꯐꯥꯏ ꯑꯗꯒꯤ ꯀꯃꯥꯟꯗꯣꯁꯤꯡ ꯀꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯃꯥꯟꯗꯣꯒꯤ ꯈꯨꯄꯥꯛ ꯑꯃ ꯐꯥꯎꯕ ꯆꯥꯔꯛꯈꯤꯗꯦ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯗꯨꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯃꯁꯤꯒꯤ ꯙꯔꯃꯁꯦ ꯄꯨꯔꯥ ꯆꯞ ꯌꯨꯡꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕ ꯑꯁꯨꯃꯥꯏꯅ ꯂꯩꯈꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯑꯗꯨꯕꯨ 1997 ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯉꯁꯥꯏ ꯕꯔꯥ ꯂꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯑꯦꯂꯥꯡꯕꯝ ꯖꯨꯒꯦꯁꯣꯔ ꯗꯣꯛꯇꯔ ꯖꯨꯒꯦꯁꯣꯔ ꯍꯥꯏꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯍꯥꯛꯁꯤ ꯃꯤꯁꯅꯔꯤꯅꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯣꯔꯐꯔꯅꯦꯁ ꯑꯃ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒꯤ ꯁ꯭ꯀꯨꯜꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯕꯣꯔꯗꯤꯡꯗꯅ ꯑꯣꯔꯐꯔꯅꯦꯁ ꯇꯝꯕ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯑꯃꯦꯔꯤꯀꯥꯗꯒꯤ ꯃꯤꯁꯤꯡꯅ ꯁꯥꯎꯠꯇꯒꯤ ꯃꯤꯁꯤꯡꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒ ꯑꯉꯥꯡ ꯆꯥꯝꯃꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯍꯧꯔꯛꯈꯤ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄ ꯍꯧꯔꯛꯈꯤ ꯌꯥꯝꯅ ꯄꯤꯛꯅ ꯕꯤꯜꯗꯤꯡ ꯁꯥꯕ ꯅꯠꯇꯦ ꯁꯪꯒꯣꯏ ꯂꯨꯀꯣꯏꯗ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯆꯤꯡꯗꯒꯤ ꯅꯨꯡꯁꯤꯔꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯂꯥꯛꯈꯤ ꯑꯩꯅꯁꯨ ꯈꯕꯔ ꯀꯥꯒꯖ ꯀꯌꯥ ꯄꯥꯕꯗ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯏꯔꯥꯡꯗ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯀꯌꯥ ꯃꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯑꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯈ꯭ꯔꯤꯁꯇꯥꯟ ꯆꯪꯕꯁꯤꯡꯅ ꯃꯈꯣꯏꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯅꯥꯀꯟꯗ ꯆꯔꯆ ꯂꯩ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯣꯏꯅ ꯁꯥꯈ꯭ꯔꯦ ꯌꯨꯝ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯔꯆ ꯀꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯏꯁꯩ ꯁꯛꯄ ꯇꯥꯕ ꯃꯇꯝꯗ ꯑꯩꯅ ꯈꯜꯂꯝꯃꯤ ꯃꯁꯤ ꯈ꯭ꯔꯤꯁꯇꯥꯟ ꯅꯤꯡꯂꯤꯕ ꯃꯤꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯪꯕ ꯃꯤꯁꯤꯡꯅꯤ ꯃꯔꯝꯗꯤ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯃꯈꯣꯏꯅ ꯂꯥꯏꯅꯦꯅ ꯈꯨꯔꯝꯃꯤ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯖꯤꯕꯁꯤ ꯂꯩꯇꯦꯀꯣ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯈꯟꯗꯨꯅꯀꯣ ꯂꯩꯔꯝꯃꯤ ꯑꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯝ ꯃꯈꯣꯏꯒ ꯈꯔ ꯇꯤꯟꯅꯕ ꯍꯧꯋꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨ ꯊꯪꯅ ꯂꯩꯔꯕꯅꯤꯅ ꯃꯈꯣꯏꯅ ꯆꯔꯆ ꯆꯠꯁꯤꯕꯨ ꯍꯥꯏ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯁꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯁꯨꯝ ꯂꯣꯏꯅꯕꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯩꯈꯣꯏꯅ ꯆꯔꯆ ꯀꯥꯕ ꯍꯦꯛ ꯌꯥꯎꯏ ꯑꯁꯨꯃꯥꯏꯅ ꯇꯧꯏ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯔꯛꯏ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕꯣꯔꯗꯤꯡꯒꯤ ꯃꯌꯥꯡ ꯃꯆꯥ 2 ꯂꯩ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡ ꯄꯥꯅꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡꯒꯤ ꯌꯨꯝ ꯃꯔꯛꯇ ꯂꯩꯕꯅꯤ ꯃꯤꯒꯤ ꯁꯪꯒꯣꯏ ꯋꯥꯏꯔꯒ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯆꯠꯂꯦ ꯃꯈꯣꯏꯅ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯕꯛ ꯈꯔ ꯁꯨꯕꯗꯨꯗ ꯌꯥꯎꯋꯦ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯁꯨꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏ ꯀꯔꯤ ꯍꯥꯏ ꯅꯈꯣꯏꯅ ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯁꯨꯡꯆꯠ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯈꯨꯔꯨꯝꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯅ ꯆꯔꯆꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗꯁꯨ ꯅꯈꯣꯏꯅ ꯈꯨꯔꯨꯝꯒꯗꯕꯗꯤ ꯁꯤꯒꯤ ꯏꯅꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯏꯕꯨꯙꯧ ꯄꯥꯡꯒꯟꯕꯁꯦ ꯃꯁꯤ ꯈꯨꯔꯨꯝꯃꯨ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯤ ꯑꯩꯅ ꯍꯥꯏꯖꯕ ꯈꯨꯗꯤꯡꯁꯨ ꯇꯥꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒ ꯇꯤꯟꯅꯔꯕꯅꯤꯅ ꯆꯔꯆ ꯀꯥꯕ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯅ ꯆꯔꯆ ꯀꯥꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯃꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯈꯨꯔꯝꯃꯤ ꯑꯩꯅ ꯏꯕꯨꯙꯧ ꯄꯥꯡꯒꯟꯕ ꯑꯁꯤꯗ ꯈꯨꯔꯨꯝꯅꯩ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯁꯨꯝ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯁꯨꯝ ꯀꯥꯕ ꯌꯥꯎꯕ ꯑꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤꯅꯆꯤꯡꯕ ꯁꯨꯝ ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯆꯨꯝꯕ ꯈꯪꯉꯤ ꯑꯩꯅ ꯃꯃꯩꯊꯪꯗ ꯈꯪꯉꯤ ꯃꯗꯨꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯃꯛ ꯁꯤꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯁꯤꯕꯤꯈꯤꯕ ꯏꯁꯣꯔꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯈꯤ ꯖꯣꯟ 3:16 ꯍꯥꯏꯕꯗꯣ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯁꯦ
ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯤꯕꯤꯈꯤ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯃꯈꯩꯅ ꯁꯤꯗꯗꯨꯅ ꯂꯣꯡꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯊꯥꯔꯛꯈꯤ ꯃꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ 1997 ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯌꯨ ꯌꯥꯝ ꯉꯥꯎꯕ ꯃꯤꯉꯣꯟꯗꯗꯤ ꯀꯥꯏꯗꯦ ꯃꯥ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯂꯥꯎꯔꯒ ꯆꯠꯂꯤ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯗꯅ ꯌꯨ ꯊꯛꯀꯅꯨ ꯃꯦꯇ꯭ꯔꯤꯛ ꯊꯥꯒꯕ ꯃꯇꯝꯗ ꯑꯩꯅ ꯈꯟꯅꯗꯨꯅ ꯆꯍꯤ ꯑꯃꯁꯦ ꯑꯩꯅ ꯃꯦꯇ꯭ꯔꯤꯛꯁꯦ ꯑꯩꯅ ꯊꯥꯔꯣꯏꯅ ꯈꯟꯅꯗꯨꯅ ꯑꯩꯅ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯃꯇꯝ ꯐ꯭ꯔꯤ ꯐꯪꯉꯦ ꯐ꯭ꯔꯤ ꯐꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯕ ꯐꯪꯉꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯈꯔ ꯄꯥꯕ ꯍꯧꯋꯦ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯁ꯭ꯅꯦꯔꯁ ꯑꯣꯐ ꯁꯩꯇꯥꯟ ꯍꯥꯏꯕ ꯑꯦꯂꯦꯟ ꯖꯤ ꯋꯥꯏꯠꯅ ꯏꯕ ꯒ꯭ꯔꯦꯠ ꯀꯟꯇ꯭ꯔꯣꯚꯔꯁꯤꯒꯤ ꯄꯥꯔꯥ ꯑꯃ ꯄꯥꯈꯤ ꯃꯗꯨ ꯄꯥꯕ ꯃꯇꯝꯗ ꯑꯩꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯙꯔꯃ ꯃꯌꯥꯝ ꯂꯩꯔꯤꯁꯤꯒꯤ ꯃꯔꯝꯗꯤ ꯑꯁꯦꯡꯕ ꯏꯁꯣꯔ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔ ꯑꯁꯤ ꯈꯨꯔꯨꯝꯕꯗꯒꯤ ꯂꯩꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯣꯠꯅꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯖꯥꯠ ꯈꯨꯗꯤꯡꯃꯛꯀꯤ ꯙꯔꯃ ꯈꯨꯗꯤꯡꯃꯛ ꯂꯩꯔꯤꯕꯁꯦ ꯃꯁꯤꯅꯤ ꯑꯗꯨꯒ ꯃꯤꯗꯨꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯑꯣꯏꯔꯁꯨ ꯁꯥꯏꯟꯇꯤꯁ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯍꯩꯇꯕ ꯃꯤ ꯑꯣꯏꯔꯁꯨ ꯃꯤ ꯈꯨꯗꯤꯡꯒꯤ ꯆꯥꯅꯕ ꯏꯁꯣꯔꯗꯣ ꯑꯁꯦꯡꯕ ꯏꯁꯣꯔ ꯈꯨꯔꯨꯝꯗꯅꯤꯡꯉꯥꯏꯒꯤ ꯂꯝꯕꯤꯁꯦ ꯁꯩꯇꯥꯟꯅ ꯌꯥꯊꯨꯅ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯃꯤꯀꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯦꯞꯈꯤ ꯑꯗꯨꯒ ꯕꯥꯏꯕꯜ ꯁꯨꯝ ꯈꯖꯤꯛ ꯈꯖꯤꯛ ꯄꯥꯕ ꯃꯇꯝꯗ ꯋꯥꯔꯤ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯄꯣꯛꯄꯁꯤꯁꯨ ꯍꯥꯟꯅ ꯕꯥꯏꯕꯜꯗ ꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯕ ꯑꯁꯤꯅꯆꯤꯡꯕꯒꯤ ꯃꯔꯝꯗꯁꯨ ꯕꯥꯏꯕꯜꯗ ꯂꯣꯏꯅ ꯏꯔꯝꯃꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯩ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯦ ꯑꯗꯨꯒ 11 12ꯁꯦ ꯏꯝꯐꯥꯜꯗ ꯇꯝꯃꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ 1999ꯒꯤ ꯖꯨꯂꯥꯏ 10ꯗ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯂꯥꯏꯃꯤꯡ ꯂꯧꯋꯤ ꯕꯞꯇꯥꯏꯁ ꯇꯧꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ 2001ꯗ ꯑꯩ 12 ꯂꯣꯏꯈꯤ ꯑꯩꯒꯤ ꯑꯦꯝꯕꯤꯁꯟ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ 12 ꯂꯣꯏꯔꯒ ꯑꯩꯅ 11 12 ꯇꯝꯕ ꯃꯇꯝꯗ ꯄ꯭ꯔꯊꯅꯥ ꯏꯔꯥꯏ ꯈꯨꯗꯤꯡꯒꯤ ꯅꯨꯡꯗꯥꯡꯁꯦ ꯆꯔꯥ ꯍꯦꯟꯗꯨꯅ ꯏꯁꯣꯔꯉꯣꯟꯗ ꯄ꯭ꯔꯊꯅꯥ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ 12ꯁꯦ ꯂꯣꯏꯔꯒ ꯑꯩ ꯊꯤꯑꯣꯂꯣꯖꯤ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯅ ꯑꯩꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯕꯅꯤ ꯎꯆꯤꯟꯅꯥꯆꯤꯟꯅ 12 ꯄꯥꯁ ꯇꯧꯋꯦ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯩꯗꯧꯋꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯌꯥꯗꯕꯗꯒꯤ ꯊꯤꯑꯣꯂꯣꯖꯤ ꯇꯝꯕ ꯇꯣꯛꯈꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯕꯕꯥꯅ ꯍꯥꯏ DM ꯀꯣꯂꯦꯖꯇ ꯇꯝꯃꯣ ꯃꯊꯪꯗ ꯍꯌꯦꯡ MA ꯒꯨꯝꯕꯗꯨꯅ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯇꯝꯃꯣꯅ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯒ ꯆꯥꯟꯅꯗꯦ ꯑꯩꯅ ꯏꯁꯣꯔꯗ ꯋꯥꯁꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ 12 ꯍꯦꯛ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯏꯁꯣꯔ ꯅꯪꯒꯤ ꯂꯝꯕꯤꯁꯦ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯑꯣꯏꯔꯁꯨ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯗ ꯋꯥꯁꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ 12ꯁꯤꯗ ꯃꯈꯥ ꯇꯝꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯀꯔꯤ ꯇꯧꯁꯤꯔꯥꯅ ꯈꯜꯂꯦ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤꯗꯤ ꯑꯩꯅ ꯍꯧꯔꯦ ꯕꯥꯏꯕꯜ ꯑꯣꯏꯅ ꯄꯥꯔꯒꯦꯅ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯃꯦꯒꯥꯖꯤꯟ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯊꯣꯛꯄ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔꯁ ꯃꯈꯣꯏꯅ ꯄꯣꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯃꯦꯒꯥꯖꯤꯟ ꯈꯔ ꯄꯥꯕ ꯃꯇꯝꯗ ꯑꯩꯅ ꯆꯤꯊꯤ ꯑꯃꯦꯔꯤꯀꯥꯗ ꯃꯦꯒꯥꯖꯤꯟꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯑꯩ ꯕꯥꯏꯕꯜ ꯁꯨꯃꯥꯏꯅ ꯇꯝꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ ꯍꯣꯏ ꯕꯥꯏꯕꯜ ꯇꯝꯕ ꯊꯤꯑꯣꯂꯣꯖꯤ ꯇꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯏꯁꯥꯅ ꯕꯥꯏꯕꯜ ꯄꯥꯔꯒ ꯑꯗꯨꯒ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯅꯪꯒꯤ ꯑꯣꯖꯥꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯏꯕ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯅꯪꯒꯤ ꯑꯣꯖꯥ ꯑꯣꯏꯔꯒ ꯇꯝꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯏꯅꯣꯠ ꯑꯃ ꯐꯪꯈꯤ ꯑꯗꯨꯒ John 16:30ꯗꯁꯨ ꯍꯥꯏ ꯇꯁꯦꯡꯅꯃꯛ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯆꯨꯝꯕ ꯈꯨꯗꯤꯡꯃꯛꯇ ꯆꯤꯡꯕꯤꯒꯅꯤ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯃꯔꯝꯗ ꯉꯥꯡꯉꯣꯏ ꯃꯍꯥꯛꯅ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯉꯥꯡꯒꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯇꯥꯛꯄꯤꯒꯅꯤ ꯑꯩꯅ ꯈꯜꯂꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯖꯥꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯈꯥꯗꯅꯤꯀꯣ ꯍꯥꯏꯅ ꯈꯟꯈꯤ ꯑꯩꯅ ꯕꯥꯏꯕꯜ ꯇꯝꯃꯦ ꯑꯩꯅ ꯕꯥꯏꯕꯜ ꯈꯪꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯅ ꯆꯔꯆꯀꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯇꯨꯗꯦꯟꯁꯤꯡ ꯁꯤꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯏ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯧꯈꯠꯂꯦ ꯏꯔꯥꯏꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨꯒ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯑꯩꯅ ꯕꯞꯇꯥꯏꯁ ꯇꯧꯔꯤꯕ ꯆꯔꯆ ꯑꯁꯤꯗꯤ 7th Day Adventistꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯤꯌꯥꯡꯂꯝꯗ ꯂꯤꯡꯈꯠꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯁꯨ 7th Day Adventistꯀꯤ ꯁ꯭ꯀꯨꯜꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯩꯁꯦ ꯕꯞꯇꯥꯏꯁ ꯇꯧꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒꯤ ꯃꯃꯩꯊꯪꯗ ꯑꯁꯨꯃꯥꯏꯅ ꯕꯥꯏꯕꯜ ꯄꯥꯗꯨꯅꯅꯦ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯃꯤꯁꯤꯡꯗꯁꯨ ꯑꯩꯅ ꯕꯥꯏꯕꯜ ꯂꯥꯏꯔꯤꯛ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯑꯩꯅ ꯌꯥꯝꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯒ ꯃꯈꯣꯏꯗ ꯁ꯭ꯄꯤꯠ ꯄꯣꯁꯇ ꯆꯤꯊꯤ ꯊꯥꯏ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯕꯣꯛꯁꯀꯨꯝꯕꯁꯨ ꯊꯥꯕꯤꯔꯛꯏ ꯃꯗꯨ ꯑꯩꯅ ꯄꯥꯏ ꯐꯖꯅ ꯑꯗꯒꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯊꯣꯛꯄꯗꯣ ꯃꯈꯣꯏꯗꯒꯤ ꯂꯥꯏꯔꯤꯛ ꯋꯥꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯏ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯏ ꯌꯥꯝꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯗꯨ ꯈꯪꯉꯤ
ꯑꯩꯅ ꯈꯪꯕꯗꯣ ꯑꯃꯨꯛ ꯆꯔꯆꯇ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯂꯩ ꯑꯗꯨꯕꯨ 2004ꯗ ꯒ꯭ꯔꯤꯟ ꯄꯥꯁꯇꯔ ꯍꯥꯏꯅ ꯀꯧꯕ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯁꯥꯎꯠ ꯏꯟꯗꯤꯌꯥꯗꯅꯤ ꯃꯗꯨꯗ ꯕꯥꯏꯕꯜꯒꯤ ꯑꯃꯦꯔꯤꯀꯥꯗꯒꯤ ꯑꯣꯖꯥ ꯂꯥꯛꯑꯒ ꯕꯥꯏꯕꯜ ꯇꯝꯕꯤꯒꯅꯤ ꯂꯥꯛꯎ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯒ ꯏꯃꯥꯟꯅꯕ ꯖꯣꯟ ꯀꯣꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯃꯍꯧ ꯇꯦꯔꯥꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯃꯤꯟꯅꯈꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯆꯍꯤꯃꯨꯛꯀꯤ ꯆꯥꯡ ꯍꯥꯏꯔꯤꯕꯗꯨꯗ ꯂꯩꯔꯛꯑꯦ ꯑꯗꯨ ꯃꯇꯝꯗ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯕꯥꯏꯕꯜ ꯄꯥꯕ ꯌꯥꯝ ꯐꯪꯈꯤ ꯑꯩꯅ ꯄꯥꯅꯤꯡꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯔꯣꯝ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯐꯪꯈꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛꯁꯦ ꯐꯪꯈꯤ ꯑꯗꯨꯒ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏ ꯆꯪꯅ ꯄꯥꯕ ꯂꯥꯏꯔꯤꯛꯇꯤ ꯑꯦꯂꯦꯟ ꯖꯤ ꯋꯥꯏꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯏꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯏ ꯃꯥꯅ ꯂꯥꯏꯔꯤꯛ 100ꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯏ ꯑꯗꯨꯗ ꯅꯠꯇꯅ ꯃꯥꯅ ꯍꯞꯇꯥꯒꯤ ꯃꯥꯅ ꯏꯕ ꯃꯥꯒꯤ ꯃꯦꯒꯥꯖꯤꯟ ꯑꯗꯨꯒ ꯑꯥꯔꯇꯤꯀꯜ ꯃꯌꯥꯝ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩꯅ ꯊꯋꯥꯏ ꯆꯪꯅ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯩꯅ ꯄꯥꯏ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯅ ꯖꯦꯔꯣꯛꯁ ꯐꯥꯎꯕ ꯇꯥꯃꯤꯜꯅꯥꯗꯨꯗ ꯄꯩꯁꯥ ꯀꯨꯟꯊ꯭ꯔꯥ ꯄꯤꯔꯒ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯖꯦꯔꯣꯛꯁ ꯇꯧꯔꯒ ꯌꯨꯝꯗ ꯐꯥꯎꯕ ꯄꯣꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯁꯨꯃꯥꯏꯅ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯨꯒ 2005-06 ꯑꯗꯥꯏꯗ ꯑꯩꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗ ꯃꯈꯣꯏꯅ ꯋꯥꯔꯗꯦꯟ ꯂꯩꯇꯕꯗꯒꯤ ꯑꯩ ꯆꯍꯤ 2-3 ꯋꯥꯔꯗꯦꯟ ꯑꯣꯏ ꯑꯗꯨꯒ ꯑꯣꯖꯥꯁꯨ ꯑꯣꯏꯗꯨꯅ ꯂꯩ ꯑꯗꯨꯒ 2011ꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯃꯨꯛ ꯋꯦꯁ ꯕꯦꯡꯒꯜꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯈꯪꯅꯕꯗꯨꯅ ꯃꯈꯣꯏ ꯑꯃꯦꯔꯤꯀꯥꯗꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯍꯦꯜꯊꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯏ ꯑꯗꯨꯅ ꯊꯥ 6ꯀꯤ ꯀꯣꯔꯁꯅꯤ ꯑꯗꯨꯕꯨ ꯃꯤ ꯌꯥꯝꯗꯕꯅ ꯃꯔꯝꯗꯊꯥ 6ꯀꯤ ꯀꯣꯔꯁꯇꯣ ꯊꯥ 3ꯗ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯅ ꯀꯣꯔꯁꯇꯣ ꯁꯨꯅꯕ ꯃꯇꯝ ꯌꯥꯝꯅ ꯄꯨꯡ ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒꯤ ट्रेनिंꯗꯣ ꯑꯃ ꯑꯗꯨꯃꯥꯏꯅ ꯐꯪꯉꯤ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯍꯜꯂꯛꯑꯦ 2013ꯗ ꯑꯩꯁꯦ ꯑꯩ ꯂꯨꯍꯣꯡꯈꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 5ꯗ ꯂꯝꯁꯥꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯩ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯅ ꯒꯥꯏꯄꯨꯂꯨ ꯀꯧꯋꯦ ꯔꯣꯡꯃꯩ ꯅꯨꯄꯤꯅꯤ ꯃꯍꯥꯛꯀ ꯑꯩ ꯌꯨꯝꯕꯥꯟꯕꯒꯤ ꯈꯣꯡꯗꯥꯈꯤ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯍꯤꯡꯅꯕꯒꯤ ꯌꯨꯝꯗ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯑꯉꯥꯡ 10 ꯕꯣꯔꯗꯤꯡꯗ ꯊꯝꯃꯀꯥꯟꯗ ꯃꯈꯣꯏꯗ ꯁ꯭ꯀꯨꯜ ꯀꯥꯕꯗꯤ ꯇꯣꯛꯑꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯂꯩꯔꯛꯑꯦ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯤ ꯑꯩꯈꯣꯏꯅ ꯂꯝꯍꯥꯡꯗ ꯌꯥꯝꯅ ꯆꯤꯡꯒꯨꯝꯕ ꯑꯆꯤꯛꯄ ꯃꯐꯝꯗ ꯂꯩꯔꯒ ꯑꯩꯅ ꯏꯁꯣꯔꯒꯤꯗꯃꯛ ꯊꯕꯛ ꯇꯧꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯑꯆꯤꯛꯄ ꯃꯐꯝꯗ ꯂꯩꯕꯗꯨ ꯄꯥꯝꯃꯤ ꯑꯗꯨ ꯃꯇꯝꯗ ꯋꯥꯏꯈꯣꯡꯗꯒꯤ ꯑꯉꯥꯡꯁꯤꯡ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯅ ꯋꯥꯏꯈꯣꯡꯁꯦ ꯆꯠꯂꯕ ꯃꯇꯝꯗ ꯌꯦꯡꯉꯦ ꯂꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ 2013 ꯑꯁꯤꯗ ꯑꯩꯈꯣꯏ ꯕꯕꯥꯁꯦ 2011ꯗ ꯂꯩꯈꯤꯗ꯭ꯔꯝꯃꯤ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯁꯤꯁꯨ ꯂꯩꯈꯤꯗꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯕꯕꯥꯗ ꯆꯍꯤ ꯑꯃ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯗꯣ ꯇꯥꯛꯄꯤꯔꯝꯃꯤ ꯋꯥꯔꯁꯤꯞ ꯇꯧꯏ ꯏꯃꯨꯡꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯋꯥꯔꯁꯤꯞ ꯇꯧꯏ ꯆꯍꯤ ꯑꯃ ꯑꯗꯨ ꯕꯕꯥꯗꯤ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯑꯩꯒꯗꯤ ꯊꯦꯡꯅꯗꯦ ꯏꯅꯥꯎꯄꯥꯅ ꯃꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯨꯃꯥꯡ ꯁꯧꯏ ꯍꯥꯏꯕꯗꯨꯗ ꯐꯖꯅ ꯕꯥꯏꯕꯜꯒꯤ ꯋꯥꯔꯤꯗꯣ ꯂꯤꯕꯤꯔꯒ ꯑꯗꯨꯒ ꯐꯖꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯖꯦ ꯍꯥꯏꯔꯒ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯏ ꯕꯥꯞꯇꯥꯏꯖꯄꯨꯗꯤ ꯇꯧꯗꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯊꯥꯖꯔꯒ ꯃꯥꯗꯤ ꯏꯅꯥꯎꯅꯨꯄꯥꯅ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯔꯒ ꯑꯗꯨꯒ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯔꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯁꯦ ꯐꯃꯨꯡꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯈꯤꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯑꯁꯥ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯒ ꯄꯦꯟꯁꯤꯟ ꯐꯪꯕꯒꯤ ꯄꯩꯁꯥ ꯈꯔ ꯂꯩꯕꯗꯨꯅ ꯑꯩꯅ ꯋꯥꯏꯈꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯀꯔ 4 ꯆꯥꯎꯕ ꯆꯤꯡꯒ ꯊꯪꯅꯕ ꯄꯨꯔꯥ ꯆꯤꯡꯁꯨ ꯅꯠꯇꯦ ꯂꯧꯕꯨꯛꯀ ꯊꯪꯅꯕ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯂꯩ ꯑꯗꯨꯒ 2015ꯗ ꯑꯩ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯏ ꯑꯗꯨꯒ ꯌꯨꯝꯐꯝ ꯊꯣꯜꯂꯦ ꯌꯨꯝꯐꯝ ꯊꯣꯜꯂꯕ ꯃꯇꯨꯡꯗ 2016ꯒꯤ ꯖꯅꯋꯥꯔꯤ 3 ꯑꯁꯤꯗ ꯑꯩꯅ ꯍꯥꯟꯅ ꯋꯥꯒꯤ ꯎꯈꯣꯡ 3 ꯌꯨꯡꯉꯒ ꯊꯝꯃꯝꯃꯦ ꯃꯊꯛꯇ ꯆꯩ ꯐꯩꯔꯒ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯡꯒꯣꯟ ꯎꯒꯥꯏꯗ ꯂꯩꯔꯤꯉꯩꯗ ꯌꯦꯟ ꯂꯣꯏꯔꯝꯃꯤ ꯌꯦꯡꯒꯣꯟ ꯁꯥꯕꯒꯤ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯇꯤꯟ ꯀꯔꯤ ꯀꯔꯥꯗ ꯂꯣꯏꯅ ꯍꯥꯞꯄꯒ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯏꯆꯥ ꯅꯨꯄꯥꯅꯦ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯑꯒ ꯍꯥꯏꯔꯤꯕꯁꯦ ꯇꯤꯟ ꯀꯨꯞꯁꯜꯂꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯛꯍꯤꯡ ꯏꯟꯖꯤꯟꯅ ꯈꯣꯏꯔꯕ ꯃꯇꯨꯡꯗ ꯆꯦꯛꯍꯤꯡ ꯍꯥꯏꯔꯤꯕꯁꯦ ꯁꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯃꯆꯥꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯔꯒ ꯆꯦꯛꯍꯤꯡꯁꯦ ꯁꯥꯔꯦ ꯆꯦꯛꯍꯤꯡ ꯁꯥꯔꯒ ꯑꯗꯨ ꯌꯨꯝꯁꯦ 2016ꯒꯤ ꯖꯨꯟꯗ ꯁꯥꯕ ꯂꯣꯏ ꯀꯨꯞꯄ ꯂꯣꯏ ꯑꯗꯨꯒꯤ ꯃꯊꯪꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯏ ꯇꯩꯔꯦ ꯑꯩꯅ
ꯐꯣꯂꯥꯡ ꯋꯥꯏ ꯇꯩꯗꯨꯅ ꯌꯨꯝꯁꯦ ꯎꯁꯤꯟꯅ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ 2017 18 ꯁ꯭ꯋꯥꯏꯗ 2017ꯗ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯃꯆꯥ ꯑꯃꯁꯨ ꯁꯥꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯃꯇꯦꯡ ꯇꯧꯔꯒ ꯑꯩꯒꯤ ꯂꯝꯁꯤꯗ ꯆꯔꯆ ꯃꯆꯥ ꯑꯃꯒ ꯁꯥꯔꯒ ꯑꯁꯨꯃꯥꯏꯅ 2017ꯗ ꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯇꯨꯕ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤꯅ 2018ꯗꯒꯤ ꯑꯩꯅ ꯁꯥꯎꯟ ꯔꯦꯀꯣꯔꯗꯔ ꯑꯃ ꯇꯧꯔꯒ ꯃꯁꯤ ꯑꯩꯅ ꯍꯧꯗꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯊꯖꯔꯤꯕꯁꯤꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯈꯨꯗꯤꯡꯗ ꯑꯩꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯩꯅ ꯃꯍꯥꯛꯅ ꯍꯥꯏꯕ ꯈꯛꯇꯪ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯈꯛꯇꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯏ ꯑꯩꯅ ꯍꯥꯏꯖꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯑꯗꯨꯝ ꯇꯥꯕꯤꯗꯨꯅ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯈꯛ ꯍꯥꯏꯖꯕ ꯑꯩꯅ ꯕꯥꯏꯕꯜ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯃꯐꯝ ꯑꯃ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡ ꯍꯦꯜꯊꯀꯤꯒꯨꯝꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯒ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯀꯦ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯈꯛ ꯂꯩ ꯃꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯪꯐꯥꯎꯅꯗ꯭ꯔꯤ ꯃꯁꯤꯁꯨ ꯃꯪꯐꯥꯎꯅꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯣꯚꯥꯔꯕ 3ꯒꯤ 5-7ꯁꯦ ꯃꯁꯤꯗ ꯏꯁꯣꯔꯗ ꯅꯪꯒꯤ ꯊꯃꯣꯏ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅꯅ ꯊꯥꯖꯧ ꯅꯪ ꯅꯁꯥꯒꯤ ꯈꯪꯕ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯕ ꯏꯁꯥꯒꯤ ꯈꯪꯕꯗꯨꯗ ꯃꯈꯥ ꯄꯣꯟꯒꯅꯨ ꯏꯁꯣꯔꯒꯤ ꯈꯪꯕꯗꯨꯗ ꯃꯈꯥ ꯄꯣꯜꯂꯨ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯏꯁꯣꯔꯗ ꯈꯪꯍꯜꯂꯨ ꯑꯗꯨꯒ ꯑꯩꯒꯤ ꯂꯝꯕꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇꯣ ꯃꯍꯥꯛꯅ ꯆꯤꯡꯕꯤꯒꯅꯤ ꯅꯪ ꯅꯁꯥꯒꯤ ꯃꯤꯠꯌꯦꯡꯗ ꯁꯤꯡꯒꯅꯨ ꯏꯁꯣꯔꯕꯨ ꯀꯤꯌꯨ ꯐꯠꯇꯕꯗꯒꯤ ꯊꯥꯗꯣꯛꯎ ꯍꯥꯏꯔꯤꯕ ꯇꯦꯛꯁ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯗ ꯊꯝꯃꯤ ꯑꯗꯨꯒ ꯏꯁꯣꯔ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯆꯠꯂꯨ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯅꯤꯡꯉꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯆꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯂꯨꯁꯤꯁ ꯀꯧꯏ ꯃꯥ ꯍꯧꯖꯤꯛ ꯆꯍꯤ 8 ꯁꯨꯔꯦ ꯑꯩꯒꯤ ꯌꯨꯇꯨꯕ ꯁꯤꯗ ꯊꯥꯒꯠꯄꯗ ꯑꯩꯈꯣꯏꯅ ꯃꯦꯃꯣꯔꯤ ꯇꯦꯛꯁ ꯊꯤꯔꯤꯕ ꯗꯥꯅꯦꯟꯇꯨꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕꯁꯦ ꯏꯆꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯍꯧꯖꯤꯛ ꯂꯩ ꯑꯇꯣꯞꯄ ꯈꯨꯡꯒꯪꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯣꯡꯉꯥꯜꯂꯦ ꯑꯩꯈꯣꯏ ꯈꯛꯇꯪ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕꯅꯤ ꯃꯤꯁꯤꯡꯅ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯥꯟꯇꯤ ꯂꯩ ꯑꯩꯈꯣꯏ ꯄꯩꯁꯥꯗꯤ ꯄꯥꯏꯗꯦ ꯑꯩꯈꯣꯏꯅ ꯍꯤꯡꯕꯒꯤ ꯂꯝꯕꯤꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯤꯡꯒꯣꯜꯗ ꯁꯨꯔꯒ ꯑꯩꯅ ꯎ ꯃꯣꯔꯣꯛ ꯊꯥꯏ ꯎ ꯃꯣꯔꯣꯛ ꯊꯥꯕꯁꯤꯡꯁꯦ ꯃꯃꯥꯡ ꯆꯍꯤ 2ꯗꯒꯤ ꯎ ꯃꯣꯔꯣꯛ ꯊꯥꯕ ꯍꯧꯕꯅꯤ ꯁꯟ ꯈꯔ ꯂꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯑꯁꯤꯒꯨꯝꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯤꯒꯤ ꯂꯧꯁꯥꯟ ꯊꯝꯃꯒ ꯎꯏ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯋꯥꯕ ꯂꯩꯇꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯃꯦꯊ꯭ꯌꯨ 6:32ꯗ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯊꯤꯌꯨ ꯃꯥꯒꯤ ꯙꯔꯃ ꯁꯦꯝꯕꯗꯨ ꯊꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯗ ꯆꯪꯕ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯥ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯤ ꯑꯗꯨꯅ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕꯗ ꯍꯥꯏꯅ ꯑꯩ ꯁꯚꯦꯟ-ꯗꯦ ꯑꯦꯗꯚꯦꯟꯇꯤꯁ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯍꯥꯏꯔꯕꯁꯨ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯤꯁꯨ ꯏꯟꯗꯦ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯄ꯭ꯔꯣꯇꯦꯁꯇꯥꯟ ꯆꯔꯆꯁꯤꯡ ꯑꯣꯏꯔꯁꯨ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯄꯨ ꯑꯣꯏꯔꯁꯨ ꯕꯞꯇꯤꯁꯄꯨ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄꯁꯤꯡꯅ ꯍꯥꯏꯕ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯏꯜꯂꯒ ꯆꯠꯂꯦ ꯑꯗꯨꯒ ꯏꯟꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯆꯠꯃꯤꯟꯅꯁꯦ ꯃꯁꯤꯗ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯆꯠꯄ ꯃꯤꯁꯤꯡ ꯑꯗꯨ ꯈꯛꯇꯪꯕꯨꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯀꯟꯕꯤꯒꯗꯕꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯃꯠꯇ ꯉꯥꯏꯕ ꯑꯁꯥꯁꯨ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯒ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯥꯛꯄꯁꯦ ꯃꯁꯤꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯒ ꯃꯥꯒ ꯂꯣꯏꯅꯅ ꯆꯠꯄ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯑꯩꯅ ꯈꯪꯕ ꯑꯆꯨꯝꯕꯁꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯏꯆꯥꯁꯨ ꯑꯩꯅ ꯁ꯭ꯀꯨꯜ ꯊꯥꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁ꯭ꯀꯨꯜ ꯊꯥꯗꯦ ꯃꯥ ꯆꯍꯤ 8 ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯕꯥꯏꯕꯜ ꯄꯥꯕ ꯑꯗꯨꯝ ꯌꯥꯝꯅ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯐꯖꯅ ꯈꯔ ꯄꯥꯕ ꯊꯣꯛꯂꯛꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯐꯖꯅ ꯄꯥꯍꯟꯒꯅꯤ ꯍꯌꯦꯡ ꯇꯨꯡꯗ ꯃꯍꯥꯛꯁꯨ ꯏꯁꯣꯔꯒꯤꯗꯃꯛ ꯊꯕꯛꯀꯤꯗꯃꯛ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯅꯤ ꯄꯥꯁꯇꯔꯒꯤ ꯂꯥꯏꯟ ꯑꯁꯤꯒꯨꯝꯕꯗ ꯆꯠꯀꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯁꯤꯒꯗꯕ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯆꯠꯂꯣꯏ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯄꯥꯏꯔꯪꯄꯥꯟ ꯄꯨꯝꯕꯁꯦ ꯐꯪꯂꯒ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯔꯤ ꯀꯥꯟꯅꯩ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯒꯣꯜꯗꯤ ꯊꯋꯥꯏ ꯑꯁꯦꯡ
aduga thawai asembagi mapan Prabhu Jesu Christ gi mapan arang khubam phangba haibase khaktani akhoi gi asa time panggi sana lupa lanthum da akhoi gi asa thamde aduna nungsiraba isnaw sing ai gi testimony tarabasing aikoina ngasi kari sagani kari thakani habigi dam aikoina kari su khankumse adugi mahta Prabhu Jesu Christ ngonda akhoi gi thamoi akhoi gi thawai hakchang khudimakse aikoina pise mahangna Bible da haikibadugi matungna aikoina chatse Bible mit khudingi ayuk khudingi nungthin khudingi aikoina pathna taw pase imungi worship lairaga shona haibadugi matungna chatse adum matamda aina ngamjaba thabakse shuse hingningai ki damak shuse ishona awara palai thana soidan pibigni asi phawa ai khoi chara hende ishori mina chara heloi haibase aina mayam haijaningi aduna Prabhu Jesu Christ thajabase mahaki lambi satpasina kwaidigi nungaibani asengba nungaibase ishona haibe inba aikoina haijabe ishona tabiduna ishoga chetba mari leibase masidigi hen nungaiba punsi do aikoida laite koina leibasiju sek phora dalan saraga leiba nati adubu aikoigi imungda yamna shanti lei aduna shanti lei Prabhu Jesu na loina biba imung ama oibanina sumaina aikoichu loina mo honase aikoigi asoibusu lei adubu aikoina ishora matam khudingda aikoina haijaduna thabak khudingma mangonda makha ponjaraga aikoina tawe aikoi khudamuk tawminase punna ama amagi awaba adugi asonanada aikoina mateng phangnakadabni kanagumba nungsiraba ichnausinggi aikoina sakhi piningba leiba tarabsu testimony hainingba leiragasu aingonda haibiro ai aduna ai isama maiteida sapjungambani adubu Prabhu Jesu Christna nungsibiba adugi mapana hojiti mahaki asumba lambi asida pubirakhabani aduna hairiba asumba sigidamak aina mingonda Bible sube habse utpasu ngamgani masigidamaksu sakhi piduna lagli aduna aina city phawasu sakhi pigani haibasini tarbiyo mayamda ishona potpibo isnu pathana tawse sagada lebe paisho aigi samlapa testimony likhre aina ngangmata soikiba kano tawkiba kyamam yarosu panana kopiyo tare khudindasu bor pinabiyo masina mipung khudingda puning thawgat po henbiyo Prabhu Jesu gi minde kuramjari amen.